Ngasi nungdar phongkhiba Kangleipak Meragi pause dagi maruoiba pau khara khangasaraga miyamda khudo tamjike lamaido mamang leikai amade Tezpur da kukime tensing nomai kapsunduna landarakraba matungda police na coming operation sathakhrei ngara numedang Kaksing district ki Waikhom police station na konba lamaido mamang leikai amade Tezpur da kuki khulai faiba singna maitei khul singda landarakpadagi khulngal liba singna so handuna maikai animakta khuthongna khare haire pause asina phangba paugi matung inadi ngara numidang pung nipalom tarakpa matamda ikhang khangongdana wabagai lamkhaidagi sugunu taba lambi paringda leiba maitei khul singda miyamna lamaido mamang leikai haina khangnaba laimatang singsang parengdagi kuki khulai faiba singna nomai kapsinduna landarakhibani haire mafam aduda leiba khunja singna phongdoropagi matung inade kuki khulai faiba singna ahanba oina nomai raung tararom kapsilakke aduga matam ikan kanadana makha tana nomai raung chani rom kapsinduna amu hana landarakhe maduda khulnga liba khunja singi mekaidagi su nomai raung khara kapke thaudo aduda aso open yaukhiba leite nomai kamnabagi paw asi tabadagi security ki kanguna khudakta thaudo tofamda laktuna yingsingke kuki khulai faiba singna nomai kapsarakhiba singadu Sanden district ki manung chali haire numida pung mapan tarakpa fawbada maike animakta khuthona ke haire amaramda ngara numida kuki na landarakpagi thaudo adu thokraba matungda ngasi ayuk masing yamlaba Manipur police Kamando ki kanguna thaudo thofanggi akoiba amade lai matun singsang parenggi akoiba mafam singda paksanna coming operation sathakare haire hauzik phawbagi oinadi khulai amade mi phawbagi paw phongba ngamdre makha tarakpa pawda thamnapupi khulda kuki militant singna namoi rang kuntrarom kapsinduna tangka ani thokna landa silakhrei Imphal East District ki lamnai kendragi Yangangpopi police ki manung chana leiriba thamnapupi maitei khulda kuki militant singna namoi kapsilaktuna landa silakhrei haire nomai kapsilakpagi thaudo asi ngarang numidang pung 12 forum taba matamda thamnapupi gi maning thangbada leiriba miyamna uyok sing haina khangnaba kuki singna dominate tawduna leiriba sing asidagi nomai kapsilakhibani haire pause asina khunja kharadagi phangba pawgi matung inade ngara numida ikhang khangogduna kuki militant singna ahanbada nomai ram kontrarom uyok singdagi thamnapupi khul tamna kaptharakhe madugi matungda minute 5 rom let muraga nomai ram kontrarom kaptharakhe maduda thamnapupi sandi khombal samoko khonau saboko khunjau sana sabe hairiba maitei khul singasi ahi nungthi animakta ngak sembagi thabak chathariba CDO mobile team ki kanguna khudakta kuki militant singi maikeida handuna nomai kapki masigi matungda makha tana kuki militant singna nomai kaptharakhidre haire makha tana khunja singna phongdoropagi matung inna thanapopi gi maning thangba sarukta leiriba uyok sing haina khangnariba kuki militant singna langoi chanduna leiriba mafam asida Manipur lenga ki maikeidagi athuba matamda coming operation chathabiduna kuki militant sing takthokpiyu mafam aduda leiriba bunker sing thugaibiyu maduna trabari ngahak laitana mafam asidagi nomai amade bomb to maitei khol singda kapsinduna makha tana landarakani haire makha tarakpa pawda mama macha ani siduna leiramle yamna ngakpa thaudo ama oina masagi mayumda mama macha ani punna siduna leiramle haire hariba angakpa thaudo asi ngasi ayuk pung 3 rom taba matamda Wangoi police station ki manung channa Haoreibi mayai leikai da thokhibani Leikhidrabi mama macha adugi mame ningombam ningo basanti chai yangkai Mapuroiba Leikhidraba adhikari mayum thauba kawi nupi asiga puna siramliba macha nupi gi mamingna lanjembi kawi angang nupi macha si chupmatagi chai tarai khakta ngairibani haide mama macha ani matau karamna siramlibano haiba chapchaba maram khangba ngamdre thaudo tofamda Wangoi police ki kanggu amade forensic ki expert ki kanggu lakna thiba hombagi thabak chathakre haire makha tarakpa pawda ingaurokta drone paichilhalakhrei Thaba district ki manung chana hairo khol galona leiriba ingaurok khol gi nongthaki sarokta ngarang numidang pung 3 makharam taba matamda drone ahum paichilakre haire khunja singdagi phangba pawgi matung inade drone ahum aduna hairo patri haino makhong haina khangnariba khol sing asigi nongthaki sarokta minute 15 rom koipai paduna leiramlaba matungda amuhanke drone thagalakpa asida miyamna mi paiba pongnake kukila lhawa singna thangnana leiriba maitei khol singi hauji oiriba phibam drone gi matengna mangjangna khangdolaga attack ta onabagi lalong chatharakpani haina launare makha tana hauji khunja sing seksina leinari haire makha tarakpa pawda Bisnupur police na school band singda seat capacity gi wangbada mahairoi sing pubra haibagi drive chathakrai khongjang asibu CM na thagaba phongdokrai mahairoi sing puthok pusin tawriba school band gari singda seat capacity gi wangbada mahairoi angang kaya nganam namagum hapchinna pobagi thabak Chatharapa thingnabagi damak ngasi school gi mahairoi sing puba school band sing check tawbagi thabak chathaba hokrai
Khongjang ngasi Bisnupur District Police ki SP gi meyeng makada District Police amade CRPF ki Kangona School gi benching da angang masing henna pubra haina check tabagi thabak sathaki ngasi ayu pung 3 tagi mapan phawgi manungda Bisnupur District Police ki mamang thangba tidim lambi ki sarukta lakpa school benching khamduna seat capacity ki wangbada mahiroi angang sing hapchinuna pubra pudabra haibadu hak thengnana yengsingki maduda niyam lana seat capacity ki wangbada mahiroi hena puramba school ben kaya thengnaki asigumba niyam kana mahiroi hena puduna service tawba school ben singi registration number na singba lauraba matungda amu hana tawduna ba warning tawki karigumba matungda amu hana seat capacity ki wangbada mahiroi sing puramba tarabade transport department ga lonina lokhafam thawpa ain gi oiba thabak lokhakani hana khangalaba matungda thadokhi haide ngasi Bisnupur Police amade CRPF ki combined team na lokhalagriba khongthang adubu Manipur gi Chief Minister M Birena thagapa phongdokhrei lonina hiram asiga mari lena CM na social media da thagalakiba post amada khongthang asi Manipur gi district khudimakta su sathaba hauragani hana phongdorakli makha tarakpa pauda nan Manipuri ahum phakhraba matung thadokmal oina sel gi demand tarakpadagi police na chenabani haiba miyoi ani phare masakhangdaba miyoi singna nan Manipuri ahum phajinduna thamlaba matungda makhoiba thadokmal oina imung manungi miyoi singda asoba sempham ama pinaba demand tarakhrei thado adugi matangda police na thijin humjimagi thabak chathabada nan Manipuri ahum adubu phawabada chenabani haiba miyoi ani phagapa ngamle haire thado asigi matangda pause asina phangbo pawgi matung inade nan Manipuri ahum adu tha asigi 18 gi numidang pung 12 rom taba matamda Imphal gi International Airport manatagi miyoi kharana phaduna pokibani haire nan Manipuri ahum asi phaduna pokhraba matungda makhoiba thadokman oina imung manungda asawa sempham ama demand tawrakhibani haire pawasin hai sakhangdaba miyoi singna phajingkhibagi matangda West Bengal gi Chari Anandapur dagi Khahabat Mia Chaikunga mari apokpa Alauddin Mia hariba miyoi asi ngarang September 22 gi nungthu pung 3 taba matamda Singjame Police Station da report ama tawrakhi haire miyoi asina police da fishing ki report asida palibade tha asigi 18 gi numi yungba pung 12 rom taba matamda mahaki mari mata oiba West Bengal gi Barogram Kariya Saktagi Rabiul Islam Jaikun apokpa Naziruk SK Karigram da Sik Rakipur dagi MD Akhtar Raju Uk Momin amade Mayagram Hesport Belestagi Nasiruddin Jaikun Care of Kabot Momin bo Imphal gi International Airport ke mapalgi miyoi anina phadina pokhi makhoibu phadina pokhiba miyoi ani ado hafta dagi MD Sohel amade Karam Mating mayai leikai dagi MD Alauddin Khan Seikun homdoi apokpa MD Jabri Khan kawi makhoina phadina pokhiba mahaki mari matagi miyoi ahumadu hauji phawba mari makhong amata khangdrei lonina masa khangdaba singna phone gi khutangda phadina pokhiba miyoi ahum adugi thadokman oina asawa sel gi demand torokpa leire hana palle thawdo aduga mari lenina Imphal West Police ki team amana miyoi ani phakhare hairi pharaba miyoi ani adude urop mayai leikai dagi MD Nawaz Khan Seikunga mari apopoi MD Nazamuddin Khan amade Karam Mating makha leikai dagi MD Khurshid Alam Seikunga mari apopoi MD Rajauddin kawi makhoi ani Singjame Police da khusina khibaga lonina haji wahang pong chathari hairi